Akasbani Imphal, Wahengbam Rajesh na pau pajari ahanbada maruba pau. Raijagi Law Sung Bibaki Director Peter Salam Hari, Law Sungi Tabak Thorom Singda Naha Sing Yauksil Labadi, Hena Kumang Sokshinba Ngamgani. Humbudra Mapan Suban Ningtam Numika Mari Lenana, Naha Sing Bud Laibak Ningbagi Wakalon Chelana Bapandamda, Raija Sigi Tongan Tongan Mapam Singda, Har Gar Tiranga campaign Pangtokli. Manipura hokiba pung kun marida COVID-19 ge anoba case amata thengna kide Bharat pu English singani ni putare phawbada Bixit Bharat ohenaba sarkar na ahenba mieng changli ba asi miyam gi mateng loinana soidana maki mangphawna ba ngamgani haina Pradhan Mantri na phongdokre amasung Indian Oil Duran Cup ki group F ki Imphal sanakiba match amada Real Kashmir FC na Neroka FC bo panjil ahum amada thoikre. All Manipur Progressive Farmers Association amasung Arambai Tengol Unit 14 na sinduna ngasi Imphal West Zilagi Konthokjong Kangjibung Community Hall da matamga chunamna law siunggi lamda naha singi thodang haiba hiramda nomagi oiba khananainaba mifam amadi miyamda law siunggi lamda hena khanganabagi thoram ama pangthokre thoram aduda saruk yakiba horticulture amasung soil conservation bibaki director K Devadatta Sharma hai hirang kudimakta Hauna Lanchet Kangba Amasung Kangba Watpana, Lamdam Masida Hiram Kudimakta Sotaduna Labagum Tauri. Haurak Iban Nahasinga Asoiba Pumbati Doctuna, Jum Topa Matam Oire, Masina Hena Pabukunai, Amasembada, Achoba Mateng, Oigani. Thorumdra Saruk Yaradana Law Sung Bibaki Director Peter Salam Nahai, Law Sungi Lamda Nahasina Yauksil Labadi, Ena Kumang Sokshin Bangangani. Law Sunguba Yaba Mapam Singi Masing Hantarapa, Aing Asa Honglapa, Ising Iso Amadi Ikang Tokpa Yauna, Laina Tina Kaya, Namaram Oiduna, Lamda Masida Law Sungi Lamda Chauna, Singnaba Ama Oirakli. Kendra Skill Development Mantraloy ki Makada National Institute for Entrepreneurship and Small Business Development na Indian Institute of Entrepreneurship ka kusamaduna Pradhan Mantri Surya Ghar Muft Bijli Yojana ki Makada satarkiba training program da saruk yakiba singda certificate kusinabagi thorma mangasi pangthokre. Imphal West ki singjamai oinam thingenda leba Manipur Pradesh Congress Committee PCC ki member oinam Roman gi yumda pangthokiba youth induction program da certificate sing adu yenthokibani. Thauramadu Wangang with the Oinam Roman Sing Hai, Lamdam Masigi Naha Singbu, Maromdom Sentok Lehen Bagaloina, Mioika, the Tabak Pibangam Naba, Tongan Tongan Bamakali training sing the Saruk Yaduna, Masibu Tabak on Topaki Tangai Padabalay. Bharat Charkana Naha Singbo skill Lehenaba Paikarpa, Tongan Tongan Bas Skim Sing Amadi, training sing Asida Tawai Yauna Saruk Yaduna, Lamdam Masibu Chokotpa, Kongtang the Naha Singa, Achoba Togdang, Lopam Toi. Manghai skill training sing saruk yaduna masa marom dom thabak pijaraba matamdada lebak asigi semilon phagadhanbada chauna mateng oigani. Haksangi pibam mimanadraba angang sing mahimasing tamba ngamanabagi pandamda sahi taruktagi taranipan phawbagi manungda leiba akhanana tangai phataba sing phanganabagi damak ngasidagi hogduna hayeng phawba numinini chupna chathagadaba mega identification assessment camp Technopol jilagi Khangsim village community hall da hokre Thauramadu jila asigi manung chana leiba tongan tongan mafam singdagi lakpa angang singi oina cheol ama chupna chatharakiba new education policy lisingani kun akhil bharatiya shiksha Samagram gi mga suba sahi thorum ga mari lenana pangthokpa thorum aduda haksangi phibam mimanadraba angang singna sinaba polam sing yenthokki. Manipur University ki hanagi Vice Chancellor Professor Ais Tombigi Sagolban Tera Yengkhom Director Laiba Yungi Thongalda Sakang Dabasingna Bom Thamjilambagi Thong Yaningdaba Phongdoktuna Wakat Mifam Chathakre Yengkhom Lerak Development Club amasung Laikai Asigi Maira Paibi Loop Singna Chathakiba Wakat Mifam aduna Bom Thamjilambagi Thogdok adu akanba mongda Yaningdaba Phongdokki. Raija Sigi Tongan Tongan Majila Singda Har Ghar Tiranga campaign Paksana Pangthoknari District Administration Jiribamna District Child Protection Unit Jiribamga Loinana ngasi Tiranga Rangoli Sembagi Jangdamnaba Ama Gulamchat Open Shelter Home Pachok Jiribam the Pangthokre Child Care Institution Anidagi Tim Marina Changdamna Naba Aduda Saruk Yaki Humudra Pansuba Ningtam Numika Marilena, Har Ghar Tiranga Campaign District Administration Kaksing Miang Makada, District Child Protection Unit Kaksing, Social Welfare Bibangna Sinduna, Child Care Institution Singda Tiranga Rakhi Sabagi Changdam Naba Amapang Tokre. Kairak Laiba BDS Children Home for Girls, Morning Star Children Home for Boys Kairak, Arong Kunog Laiba. Hafau Thambal Children Home for Girls, Ibado Ningsing Sanglen Open Shelter for Girls, Kairak Amasung Ice RRU Open Shelter for Boys, Irum Mapala Thorum Sing Pangtoki.
Amaramda Kaksing Municipal Council na District Sports Association Ground Deputy Commissioner Office ki akoiba mafam sing amasung Kaksing Sahar gi mafam kya da lamtu sengdopagi thorum pangthokki. None Jila da Child Protection Unit None na District Administration None ga khusam naraga har ghar tiranga campaign gi saruk ama oina tiranga rakhi sabagi changdam nabagi thorum ama jila adu leba child care institution sing da pangthokre angang sing da lebak ningbagi wakhalon chelana ba pandam da pangthoki ba campaign adu da angang kaya marum saruk yakhi. World Tribal Day ga mari lenana Assam Rifles na None Jilagi Satudai Kulda lecture program amang ngasi pangtokre thormadura saruk yakiba singda tribal jati singi ina kulaba kala sanskriti gi channel launchat hena khanganaba amasung makoigi hak social welfare scheme sing amadi makoigi lol sing ngakton thamagi matangda hena bab tanaba wafam sing akangai singna phongdokki paugi maraktana break ama. Sija Hospitals Manipurna kidney transplant taurakpa August ki tang tara marida chahi mapan mapung phare mioi chama tara mapan mai pakna kidney transplant taukibagi manungda Myanmar dagi ani Nagaland dagi taruk Tripura dagi ahum amasung Manipur dagi chama nipan Sija Hospitals na taukre masigi manungda ahanba oina awang nongpok Bharata ABO incompatible kidney transplant ama amasung laikhidraba mioi dagi kidney lauraga transplant mari su taukre North East India da chahi amada dialysis lising nipu manga hena tauduna mangjil thari Sija Hospitals ki team asi Manipur gi amata ngairaba full time dedicated nephrologist amasung full time dedicated urologist ani punsel laga semba miyam gi damakta kidney bu masa mau phana thamba haiba pandam asi hena chechil hanaba lep leitana changchiliba kidney transplant team amani Tabiriba pawasi Akashbani Imphal dagini. Manipur haukiba pung kun marida COVID-19 gi anoba case amata thenakide integrated disease surveillance program gi paw matungina sample mapan test tobada positive oiba amata thenakidabani chahi asigi June amadigi Manipur da COVID-19 gi dama punna sample lising ama chama marfu taruk test toki masigi manungda Imphal West Zilla na khwaidagi yamna sample chamapan humudra mari Imphal East Zilla da chahum tara humdoi amasung Bisnupur Zilla da sample chama taruk test toki Rises the Hoji COVID-19 the active case Hantartuna Taruk Kaktangaire, Hariba Mui Taruk as home isolation case singni. Haukiba Pung Konmarida Mui Amata discharge Tokide, Hoji Power the Mui Sohum Yankai Mari Naba Paduna discharge Tokre. United for Scholars Amasung PD Lab na Puna Sinduna Beyond Books The Real World Haiba Hiramda Mairoi Singi Oiba Nomugi Oiba Workshop Ama North Ewasida Labor Hotel Imphal the Pang Tokre. Imphal West Zillagi Faidinga da laiba Brahma Kumari gi Sanglenda Prajapati Brahma Kumari Iswarya Vishwavidyalaya Imphal na sinduna Raksha Bandhangi thoram pangthokre thoramadu Indian Medical Association Manipur State Branch ki President Professor R.K. Lenin hai isagi pungning na yarba amadi wakal leplabadi numit kudingi pungning wakal nungaina amasung laitan leiba ngamgani Raksha Bandhan asina kudum oiduna aikoigi nungi oiba yengnaba sing tapna loktoktuna isada yaujariba afaba gunsing hengat anduna hena nungaiba punsi mahing ama Panganwagi lambi adu ohelasi. Manipuri Saita Parisat Imphagi Upadi Selgi Mana Amasung Laik the Piba Selgi Mana Lantopugi Toram Parisat Asina Sinduna ngasi Imphagi JN Manipur Dance Academy da Pangtokre. Thoramadu da Manipur University Vice Chancellor Professor Naurem Lokendra Manipur State Kala Academy Imphagi Secretary Sunanda Toksom Amasung Manipuri Saita Parisat Imphagi President Longjong Geetchandra Saruk Yaki. Thoramadu Saruk Amoina Upadi Selgi Mana Amasung Laik the Mana Panglaba Myoy Singda Ikai Kumnaba Utki. Babina Group of Companies ki Chairman amadi Managing Director Dr. Thangjam W. Singda Chennai da leba Mailai Tiruvalupur Tamil Sangamna Lifetime Achievement Award lisingani kun mga pirakre. Dr. W na Manipur ki Healthcare Hospitality amasung Tourism Sector da lawriba thokdangbu sakhangaduna award asi pirakpani. Award asi Chennai gi loop asina Manipur ki Indian Institute of Technology ga khusammaduna pibani. Fiction and Poetry Club Manipur ki Kunmathoi Raksuba Mapo Kumon Thorang ngasi club asina sinduna Imphal gi GM Hall da pangthokre Tharumdra Saite Academy Award Yumlembam Ibomcha Fiction and Poetry Club Manipur ki President Thokdam Netrajit amasung Manipur University ki Manipuri Department ki Professor Chirom Raj Ketana Saruk Yaki Paugi Marakthana break amamuk
Rolex tilat hidak si Manipur gi lopham kaya da mai pak na sanging tawraba tilat hidak ni Rolex si season bana mayol chikpi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami yamro riba mana mahuksa gi khalda akaiba amat pide pam pobagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi manak nakpa tilat hidak yon ba dukan khudingda suksoi soidana Rolex, Lomi Singi, Singamaro. Akasbani Imphal Pau Tabiri. Satok sasin hena line amadi ikom kom na satpa yanaba Pradhan Mantri Narendra Modi na ngasi Bengaluru da tongan ba project singi urup yung tangkre. Bengaluru da hek thunglabaga mahangna Bangalore dagi Belagavi Fauba Siengadaba Bande Bharat Rail Service Lamthaki Amritsar Amasung Katra Fauba Amadi Nagpur dagi Pune Fauba Siengadaba Bande Bharat Rail Service su virtual oina Lamthaki Bengaluru Belagavi Bande Bharat Rail na awang thangba Karnataka Amasung Raijigi Konung Samnahangani Tungda Pradhan Mantri na miyamna khaurang na ngainariba Namo Metro Station gi Yellow Line hogdokki Thoramadu wangang bada Pradhan Mantri na hai ngasi Bengaluru da tongan ba lambi thong samnanaba hogdokliba project asina sathok sasin da hena khudong chahan bagaloina atuba matam da yawningba mapamsingda yawba ngamba galona semil on da ju sauna kana ba piragani mangnai ngasi gi Bharat asi malengi oina khongjel yangna sangkholaliba maruiba economy ama oirakli hauki ba chahi tara mathoi asida lebak asigi economy tara suba mafam da leirambadagi manga suba mafam phawbada chanba ngamle sel thungi lamda malengi oina khwaidiki makok thongba ahum suba mafam da chananaba lebak asi khongjel yangna sangsilakli Shri Modi hai Biksit Bharat ki khongsat asi Digital India ga loinana kusamna chatkani lebak asina mathangda khwaidagi mangjil thana paikakadabadi technology gi lamda maromdom lepchaba ngamba lamdam ama ohenba haibasni Pradhan Mantri hai Bharatpo English ani ni putare phawbada Biksit Bharat oinaba sarkarna ahenba miyang changliba asi miyangi matenga loinana soidana maki pangphaunaba ngamgani 2014 में मेट्रो सिर्फ 5 शहरों तक सीमित थी 5 cities अब 24 cities में 1000 किलोमीटर से ज्यादा मेट्रो नेटवर्क है Hauzik Sanagi Pau Khaidem Geetchandra dagi Chamaga kuntra mari shuva Indian Oil Duran Cup ke Group F ke match amada Real Kashmir Football Club na Neroka F sibu thoikre Imphal ki Khulman Lampak Main Stadium da ngasi nungthil sana ke ba match amada Real Kashmir na Neroka F sibu panjal ahum amada thoike bani Hauzik phawda Group F da Real Kashmir na match ahum dagi point taruk phangduna point table gi makok ta lairi Indian Navy Football Team na match ani dagi point mari phangduna ani subada Neroka F sina match ahum dagi point ani phangduna ahum subada amasung Trau F sina match ani dagi point ama phangduna mari suba mafam da lairi Bharat ki chahi kun makha gi nupi football team AFC under 20 Women's Asian Cup ki dama qualify oire Myanmar gi yangon da ngasi sana ke ba group D gi match amada yumbu Myanmar bo panjal ama sino da thoiduna chahi kun gi matungda cup asigi dama qualify oibani Bharat ki amata ngarwa panjal adu 29 suba minute ta pujana chankhi Ladakh Penchak Silak Association na sindana le Ladakh ta laiba NDS Indoor Stadium da tha asige ani dagi manga phawba pangthokiba mapan suba junior amasung senior national cup lising ani kun manga da Manipur gi sanroi singna sanagi manga amasung sengjeng gi nipan punna takamantra humdoi lawrak le Tim kunthani thoina saruk yaduna sanakiba match asida sanagi takamal larokhraba sanroi sing sahi asigi September da Srinagar da pangthokadoriba mapan suba junior Asian Championship amasung October da Bahrain da pangthokadaba ahum suba Asian Youth Games amadi mathang sahi gi October da gi November phawbada Senegal da pangthokadaba ahum suba Youth Olympic Games da Bharat ki mot chingani ngasi dagi hoduna thasi ki kunthama thoi phawba chathagadaba ahanba Kaching District non residential kabadi coaching camp lisingani kunmanga Kaching Jilagi Wabagai Yangbi ground da hokre MSL Kabadi Federation of India gi makhada Manipur State Kabadi Association na sinduna pangthokliba camp asida Kaching Jilagi tongan ba club singdagi lakpa nupi nupa punna sanaroi nifurumna saruk yari Rajesh Thagachari Geetchandra Aroibada Maroiba Pau
ꯔꯥꯏꯖꯒꯤ ꯂꯧꯁꯤꯡ ꯕꯤꯚꯥꯒꯤ ꯗꯤꯔꯦꯛꯇꯔ ꯄꯤꯇꯔ ꯁꯂꯥꯝꯅ ꯍꯥꯏꯔꯤ ꯂꯧꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯅꯍꯥꯁꯤꯡ ꯌꯥꯎꯁꯤꯜꯂꯕꯗꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ 74 ꯁꯨꯕ ꯅꯤꯡꯇꯝ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯅꯍꯥꯁꯤꯡꯕꯨ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯅꯕ ꯄꯥꯟꯗꯝꯗ ꯔꯥꯏꯖꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯔ ꯘꯔ ꯇꯤꯔꯪꯒꯥ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯂꯤ ꯚꯥꯔꯠꯄꯨ ꯏꯪ 2023 ꯐꯥꯎꯕꯗ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯑꯣꯏꯅꯕ ꯁꯔꯀꯥꯔꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯪꯐꯥꯎꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯗꯨꯔꯥꯟ ꯀꯞꯀꯤ ꯒ꯭ꯔꯨꯞ Fꯀꯤ ꯏꯝꯐꯥꯜꯗ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯃꯗ ꯔꯤꯌꯦꯜ ꯀꯥꯁꯃꯤꯔ FCꯅ ꯅꯦꯔꯣꯀꯥ FCꯕꯨ ꯄꯥꯟꯖꯤꯜ 3-1ꯗ ꯊꯣꯏꯈꯤ ꯄꯥꯎ ꯂꯣꯏꯖꯔꯦ